Khwaramban Kaithaldagi fagatkiba Norwegian passport paibi nupi adugi maramda karigumba amata human rights alert na mangjawna na khangankiba leite subnatagi mahaki leifam silluba khaktani haina sengdorakli. Manipur gi rang asi Congress na thokhanbani haina BJP Manipur Pradesh ki President A Sarda na thamkiba wafom adu ikai ningai ni state asigi issue sing mun na khangaga wangang biu haina MLA ke Ranjit na phongdorakli. State asida thokliba irang asigi manong channa haukiba me kunipandagi lanjena duna kuntak landspi naramba serogi miyam tapna mayumda hanjinnaba haure. Mapandagi pusilakpa potyan yawba nga leibagi mahutta lamdam asida puthokchaba nga gi pothokta ahenba mityeng thamlasi haina Manitko gi chairman MLA ke Robindro na phongdorakli. Amasong asiba okseng ising daw khundokpa thengnarabadi logi matungina chairak pigani haina Veterinary and Animal Husbandry gi Director Dr. Andri Ibotombina Cheksilwa thamlakli.